Hello मैम ngasichu RR pajene yamna nungarba film ama puduna lagle hariba film asigi mamingna Big World film asi aigi nuksirba subscriber babu amadi nana hariba asina khanbirakpani asumna subscriber singna khalakpa film sing asisu aina soidna maki loinali na bahona jage ajuti मैम film asigi rating kari kara amadi atopa samlak wari kya ama pandrabasu film asigi asengba wari rom doina mayon chalasi Film sigi ahoba sinda Liu Chunhe kauba soinaiba nupa amakakpu aikhoida hulai akse hojik yum asigi stair matha asida asum kakhalaba matungda building asigi khwaidigi mathak thangba top floor adu fawa kakhalami yum asigi mathakta mangna leptuna leiraga ahangba tia asida mangna yengjaduna leirami aduga Liu hariba nupa asi hojik neurological disorder leiba misak amasuni maram asina Liu gi hakchang asi tangkhai amadi paralyzed tawduna leiribani asumna Liu hariba nupa asina yamna wana honaduna yum asigi mathak aside yoraba matungda mangna ahangba tia asi yengduna mangna karigumba mabu borni jarami atang asida Liu gi mabo asi mahaki mana asida laktuna mahakpu makhada kumtharakna bahairami duga mabo asina Liu da nak mafam aduda kaidoribano haina sohangami asida Liu na asumna mahaki mabo asida hairami ibo ai ahangba tia asida asum yengba sanarambani matam asida makhoigi sangsar asida khwaidigi Liu bu nuksijariba misak asi atai kanamta nate mahaki mabo asibuni masigi matungda Liu amadi mahaki mabo makhoi ni si room asida changami tamasida Liu gi mabo asina phi kayama bu thupchanduna loisanduna leirami masi uba matamda Liu nasu mahaki mabo ki mateng pangningduna phi sing asibu mak chu thupa yauksalami dum oinamak Liu hariba nupa asigi makhut asi soinaiduna leiba konduna leibana maram oraga mangna phi asi thupchanba du ngamamde madudagi Liu ni yamna kanna honaduna phi asibudi mangna thupchalami Liu gi asigumba mawu matawsi uba matamda Liu gi mabo asidi yamna nungairamde Liu gi mabo asina mahaki nungaitaba mawu mataw mayamadu mahaki masunupa Liu gi mamangdadi ulamde ramdi mangna adumna utpa tarabadi Liu gi asa kya ama kaigani haibagi damakta mangna utribani ngahak leiraba matungda Liu gi yumgi phone asida ring ama khinga ami matam asida Liu gi mabo asina phone asi paikhaluba matamda mahak yamna ngaami ramdi Liu hariba nupa macha asina school amada mak thabak tawnabagi damakta resume ama thajalame haiduna hairami maram asigidamak hojikti mahakpu interview tawba pame sitaba matamda Liu gi mabo asina school adudagi hairiba wasing adu Liu da tamami Liu di mabongna hairiba wasing asi taba matamda mahak yamna haraujarami atam asida Liu gi mabo asidi matha yamna sarami maramdi Liu gi masagi parsing asisu phajana mathau tawdribani masidasnatana mahaki mathakta asuk chawraba burden asisu puhanba adu pamdabagi damaktani ariba sin asi change tawduna mathangi sinda Liu gi mabo asina masunupa Liu gi damakta birthday celebration ama mahaki marup sing asiga pangthoktuna leirami aduga mahangna birthday pangthokpagi atopa maram amak zu leirami maramthi Liu gi mabo asi chahi amagi matungda yum asida amuktang laklibani atam asida Liu gi cake asi kaktringai gi mamangda cake asi mathakta yungiba candle asi Liu na muthatnaba yamna kanna honarami dumoinamak Liu gi masa asidi soinaibena maram orga mahangna yungiba candle ani asibu phajana muthatpa ngamamde hak leiraba matungda makhoigi birthday gi party asisu loikhirami matam asida Liu gi mabo asina mahaki marup sing asida asumna hairami aikhoi concert adugi damakta aikhoi myam practice tawba haurasi maramdi matam adu naksalagabani tang asidigi chu aikhoina khangmangami Liu gi mabok amadi mafam asida leiba mahaki marup sing asiga loinana khoigi oiba concert ama singadure haiba ase concert asida yawgaduba misak ngata su oirami mahaka loinariba mi sing asi ramasigi damak Liu gi mabok amadi mahaki marup sing asiga loinana makhoigi concert tawba madugi khwaidigi mafam chaba ma yengba chatkadaba su oirami sumna makhoi myam asina wari sanaduna leiringe matam asida Liu haiba nupa macha asina table matha asida leiriba yu yawa glass adu thakchankhirami matam asida Liu gi mabo asidi yamna pakhalami maramdi karigumba Liu gi mamana Liu na hidak thakki haiba si khangakpa tarabadi makhoi myam asida Liu gi mama asina soidana ki ngangakani haiba si khangami ngahak leiraba matungda Liu gi mabongna khaliba asimak chap mana thoami tamasida Liu gi mama adusu makhoigi manakta laami aduga masanupa Liu asina yu thaktuna leiramba si uba matamda mahaki mama asida Liu gi mama asina ngangami uga mangna asumna so hairami nakhoi loina makhangangani nakhoina khangna thawoina Liu asida hida ase thaknabagi damakta pithakpa romgani asida Liu gi mabo asina asumna hairami karino isunupa gi birthday numit asida aisu free oina leiribani kaino nahakna isu Liu asibu yamna care lobuga saradana nahakna nasanupa Liu asibu care lobudigi aina care lobuna yamna heliko ayune naksu aina toribase chumi natraga lali haiba se thumna Liu gi mabo amadi ma ki mama makhoinina Liu asibu care logjarami
leiraba matungda Liu hariba nupa macha asi makhogi bathtub adugi manakta changchanduna bathtub asida mahakki mangak adu ngathaduna leirami aduga Liuna mathwai nuwaitana asumna hairami mahak sikhre asida Liugi mabo asina masunupa Liu asida kananone siriba sibo haiduna hangami asida Liuna mo asumna hairami atai kanamta nate aigi hogdong aduni mit asigi numidangda Liuna bag asauba ma puthoroktuna bag asigi manungda changduna mahak tumdoigi toromi asidas natana saba saru polang amasu puthoroktuna mahak loinana bag asigi manungda channaba haiduna tumdoigi toromi tamasida Liugi mabo asina masunupa Liu asida asumna hairami isu Liu nahak se angang macha ama natrabani nahak yamna chaurabani maram asina nahak bag asigi manungda tumnaba honagano nahak yamna nungaina phamung doina tumulaw adumoinamak Liu hariba nupa macha asidi mabokna ngangiba asi amata taramde maram asidagi mahak bag asigi manungda adamak tumkhirami mahakki mabok asinasu mahakki masunupa asibu phaijup supchanbirami tinasi sense tawduna mathangi eukta Liugi mama mahakki mabok amadi makhoyum madu dining table asigi akoibada phamami matam asida Liugi mama asina masanupa Liugi handwriting asi improvement oinabagidamakta hairami Liunasu mahakki handwriting asi phajanabagidamakta mahaksu yamna kana honari hairami adumoinamak Liu amadi mahakki mabok makhoini nadi nongmagi sanglaba matam asi kamaina lengani haiba asi khangi matam asida Liugi mama asina mahakki mabok asida asumna hairami ma Liu asibu mahakki nongmagi tawgadaba matauksing adu phajana tawholoko duga aina sakraba matungda Liu asibu mafam matada puthokkanuko tamasida Liugi mabo asina mahakki wakhana sida lona asumna khalami yengune aigi sanupina hariba meyam ase mahakti aina khaliba sing ase karimta khangjaba natiko asumna hariba matungda Liugi mama asichu yum asi thadukuna muk chatkirami numit kharani haukhaba matungda haujik Liu hariba nupa macha asigi school aduda demo class ta wi matam adu yorami maramasdagi Liugi mabo asina masunupa Liu asibu lona school aduda puduna chalami khoinina school asite yoraba matungda Liu hariba nupa macha asina aki demo class adu tongnabagidmakta classroom aduda changami tamasida classroom asida phamiba angang mayam aduna Liugi mong matosi hek ubaga noklaami tumoinamak Liu hariba nupa asina mahakki classroom asida leriba angang mayam asina monda noksaliba mayam asi mahak karisu thokchabiramde dugi mohota Liuna classroom asida leriba angang mayam asigi mamangda mahakna ijaba saireng ama launa pathora ami saireng asi taruruba matungda classroom asida leriba satra mayam adu loina nga ami aduga makhogi mamittagisu mapi tarami asumna Liugi demo class asi loraba matungda classroom asida leriba satra mayam amadi makhogi school asigi oja sing asina Liu asibu thagat pirami asumna tawba asi uba matamda Liugi mabo odidi yamna haraujarami maramdi mahakki masunupa Liu asi soidana makki school asida thabak phangagani haina matam asida school asigi oja sing asina Liugi mabo asida asumna hairami Liugi performance adu adugumatik phajakre adum oinamak mahakki hauji oiriba condition asina maram oraga school asida leriba angang sing asiga mahakka loina hanba adu pamde asumna hairakpa wahai sing asi taba matamda Liu amadi mahakki mabok makhoini dudi thawai yamna nungairamde matam asida Liu dudi mahakki thajaba adu sungmang mangamde masigi matungda Liugi mabo asina masunupa Liu asina mathwai nungaikiro haina khanbagidamakta masunupa asibu restaurant amada pubirami restaurant phambiba nupa asisu atai kanamta nate Liugi maboka isaigi concert punba drum thinba makhogi ariba marup orami mahakki maming asina daw haina kawrami matam asida Liugi mabo asina dawda sumna hairami hak aikhogi concert amalai concert aduda nahangna drum tindaba chungyama yadabani maramdi aikhoina drum thinba mi kayama thirabani adubu kanamta phangdre dumoinamak daw hariba nupa asina Liugi mabokna hariba wasde yaramde matam asida dawna Liugi mabo asida asumna hairami haujik aikhogi imung manugi oiba problem yamna soba ma thoi maram asina nakhogi music concert adugi drum thinba lakpa du ai yaroi masi tarba matungda Liugi mabo asina dawda asumna ma hairami farene nangna yadrabanina drum thinba nahakki marup atopaga leibro leirabadi amukta thara udana aikhoina thirabasu kanamta phangdre sumna wari sanaba loraba matungda Liugi mabo amadi Liu makhoi ani mayumda halami matam asida Liugi mabo amadi Liu makhoi ni na ngasai drum thinba dugi maramda wari sana duna laami matam asida Liu na mahakki mabo asida aidi matam punamakta drum thinba sing ngamaruko haina mahakki mabo asida hairami masitaba matamda mabo aduna masunupa asibu mothai nungai khraroi haiduna mahangna sumna hairami karigi nangna kaidobugi ngamoidriba hakpu kawrabro nangna keji karingai matamda angna thinkiba drum ado matam aduda mi pumna magna nangna thinkiba drum adu
loina ningsingduna laikibani ngahak leiraba matungda makhoina tongduna laiba bus asi bus station amada lepami matam asida nupi amana mahaki macha adubu makhut samduna bus asigi manungda kakhalakpa adu maana urami maudigi mama macha aduna leptuna leiba adu liuna uba matamda maana nuaitabadigi nupi aduda maana phamiba sit adu pirami liugi asigumba mawng matawsi uba matamda liugi mabo adudi yamna haraujarami duga mahaki masunupa liugi mawng mataw asida mahakna asigumba wakhan khalamgani haiba sisu mabokna thajadabani masigi matungda makhoina tongiba bus adu amuk thawba horami matam asida bus asi khangudana break pharami maramasdagi liu adu khangudana makhada tusalami masi uba matamda bus driver aduna liugi mabo asida asumna saiduna hairami nahaki nasunupagi condition asi khangaba phawasida nahana karigidamak nasunupa asida set adu pidabida nahana phamduna leiriba karigino matam asida liugi mabo odidi yamna sawningame adumoinamak mahakna bus driver aduga onsanaraga khanabadi khanaramde maramdi mahakna mahaki masunupa asida kanamtana usithoidana tawbadu pamdabagidamaktani min asigi numidangi matamda liugi mabo chen ki mama Lu amadi makhoi hum dinner gi damakta dining table adugi akoibada pulap phaminarami matam asida Liu gi mama Lu na asumna ma ki mabo asida hairami ma aina ngasi hairamba sing adu loina tawkhraba masida Liu gi mabok chen aduna loina tawkhrabani hairami jikti isunupa Liu asi ma ki mathauda pungning changduna larik phajana paduna su leirabani matam asida Liu amadi chen makhoinina ma ki mama Lu asida asigi numit asida makhoinina tawkhiba bas aduda thokhiba thokdok sing adu loina losanduna thamlibani ngahak leiraba matungda Liu gi mabok chen asi mahaki masunupa Liu gi room asida changami tamasida Liu na mabok chen asida asumna hairami ibo aidi oitaba ngangba asi isada kaino mai tok tawi nungaitana dum leire tamasida mabo asina Liu da asumna themjanbiduna hairami ikhoina ngangiba sing adu yamna ngangos nate masida isorna ikhoida karisu warogodu nate na karisu khangano madugi mohta nak drum thin badu phajana haitaba yadabani ko haiduna haibirami asengba makidi Liu haibu nupa asi mahaki masa atu paralyzed wi mongda chingduna lebena maram orga mahak drum madu phajana thinba ngamoidribani adubu Liu na mahaki mabo asina haraunabagi damakta mahak drum thin badu tammage haiduna khalami mathangi numiki ayukta Liu gi mabok chen asina mahaki marup sing asida asumna hairami ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯗ꯭ꯔꯝ ꯊꯤꯟꯅꯕ ꯃꯤ ꯂꯩꯇꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯗ꯭ꯔꯝ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯜꯂꯒꯅꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯁꯨꯅꯨꯄꯥ ꯂꯤꯌꯨꯗꯤ ꯗ꯭ꯔꯝ ꯊꯤꯟꯅꯕꯒꯤ ꯆꯩ ꯑꯗꯨ ꯐꯥꯎꯕ ꯃꯈꯨꯠꯅ ꯐꯖꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯟꯒꯗꯧꯔꯤꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯝꯃꯤ ꯆꯦꯟ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯗꯣꯝꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯀꯟꯁꯔꯠ ꯑꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯨꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯑꯣꯝꯁꯜꯂꯛꯑꯝꯃꯤ ꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯗ꯭ꯔꯝꯒꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯗ꯭ꯔꯝ ꯑꯁꯤꯕꯨ ꯊꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯒꯤ ꯄ꯭ꯂꯦꯠ ꯑꯀꯣꯏꯕ ꯑꯃ ꯂꯤꯌꯨꯅ ꯗ꯭ꯔꯝ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯄꯥꯏꯁꯜꯂꯛꯑꯝꯃꯤ ꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯑꯀꯣꯏꯕ ꯄ꯭ꯂꯦꯠ ꯑꯁꯤ ꯂꯧꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄ꯭ꯂꯦꯠ ꯑꯗꯨꯗꯤ ꯂꯧꯈꯠꯄ ꯉꯝꯃꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯤꯕ ꯗꯤꯁ ꯑꯁꯤ ꯂꯧꯈꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯌꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯗ꯭ꯔꯝ ꯊꯤꯟꯕ ꯐꯖꯅ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯎꯗꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯥꯎꯟ ꯇꯥꯕ ꯗꯤꯛꯁ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯤꯌꯨ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯝꯖꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯖꯥ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯆꯦꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨ ꯑꯗꯨꯅ ꯂꯤꯌꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯁꯥꯡꯕ ꯂꯣꯡ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯀꯗꯣꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯅꯕꯣꯛ ꯆꯦꯟꯗꯁꯨ ꯑꯩ ꯅꯍꯥꯛꯄꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯖꯅ ꯍꯥꯏꯔꯝꯒꯦ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯦ ꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨ ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ
ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯤꯌꯣꯒꯤ ꯃꯃꯥ ꯂꯨ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯗꯨ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯁꯨꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯍꯥꯛꯀꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯕꯣꯕꯣꯛ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯕꯣꯕꯣꯛꯅ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯅꯍꯥꯛꯅꯕꯨ ꯍꯦꯛ ꯗꯔꯀꯥꯔ ꯇꯥꯔꯛꯂꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯗꯣꯔꯤꯕꯅꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯡ ꯇ꯭ꯔꯤꯞ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯗ꯭ꯔꯝ ꯊꯤꯟꯅꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯌꯨꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛꯀꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯤꯕ ꯗꯥꯎ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯐꯝꯕ ꯅꯨꯄꯥ ꯑꯗꯨ ꯗ꯭ꯔꯝ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯗ꯭ꯔꯝ ꯊꯤꯟꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯧꯕꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯅ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯔꯦ꯫ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯗ꯭ꯔꯝ ꯊꯤꯟꯒꯗꯣꯔꯤꯕꯅꯣ? ꯑꯗꯨꯒ ꯗ꯭ꯔꯝ ꯊꯤꯟꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯅꯠꯇꯦ"꯫ ꯑꯁꯤꯒꯨꯝꯕ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯁꯤꯗꯤ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯁꯦ ꯗ꯭ꯔꯝ ꯊꯤꯟꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯗꯤ ꯎꯠꯂꯨꯗꯅ"꯫ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗ꯭ꯔꯝ ꯑꯁꯤ ꯊꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯝ ꯑꯗꯨ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯊꯤꯟꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯤꯜꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯊꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯤꯜꯂꯤꯕ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯣꯏꯅ ꯊꯤꯜꯂꯛꯄꯒꯤꯅꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛ ꯁꯣꯏꯅꯥꯏꯕꯅꯤꯅ ꯃꯍꯥꯛꯅ ꯗ꯭ꯔꯝ ꯑꯁꯤ ꯀꯟꯅ ꯊꯤꯟꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯀꯟꯅ ꯊꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯕ ꯉꯝꯃꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯝ ꯑꯗꯨ ꯑꯊꯨꯕ ꯁ꯭ꯄꯤꯗ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯍꯟꯅꯕ ꯇꯧꯗꯕꯤꯗ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯊꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯗ꯭ꯔꯝ ꯑꯗꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯀꯟꯅ ꯊꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯗꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯣꯛꯊꯔꯛꯄꯅ ꯃꯍꯥꯛ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯟꯕ ꯉꯝꯃꯛꯑꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯗ꯭ꯔꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯂꯤꯌꯨ ꯑꯃꯗꯤ ꯗꯥꯎ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯤꯌꯨ ꯑꯃꯗꯤ ꯗꯥꯎ ꯃꯈꯣꯏꯅꯤꯒꯤ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯉꯝꯂꯤꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯗ꯭ꯔꯝ ꯕꯤꯇꯔ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯍꯟꯒꯗꯣꯔꯤꯕ? ꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯁ ꯕꯦꯁꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯁ ꯕꯦꯁꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯌꯥꯌꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯅꯁꯨ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯂꯤꯌꯨꯅꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯂꯤꯌꯨ ꯗ ꯃꯥꯎꯁ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯗꯨ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯃꯗꯤ ꯌꯥꯌꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯁꯨꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯔꯝꯗꯕ ꯇꯥꯔꯕꯗꯤ ꯌꯥꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯛꯁꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯦꯟꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯁꯨꯅꯨꯄꯥ ꯂꯤꯌꯨ, ꯅꯍꯥꯛꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯆꯍꯤ 10 ꯁꯨꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯕꯣꯕꯣꯛ, ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩ ꯄꯩꯁꯥ ꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯀꯣꯏꯕ ꯆꯠꯀꯅꯤ? ꯃꯁꯤꯗ ꯃꯕꯣꯛ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯗꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯒꯗꯣꯔꯤꯕꯅꯤꯅꯦ꯫ ꯃꯁꯤꯗ ꯂꯤꯌꯨꯅ ꯑꯃꯨꯛ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯕꯣꯛ, ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯒꯗꯣꯔꯤꯕ ꯑꯁꯦ ꯗꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯑꯗꯨꯁꯨ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ
soinairaba miyoisingnasu asumna tawba ngamme haibadusu aina utpa adusu pami maram asina hauji ai university juda approval tawnabagidamakta paisa yamna darka tai masigi matungda mathangi sinda Liu haiba nupa macha asi cafe amada thabak tawnabagidamakta laami matam asidadi Liu na mahakki mabo adu pora amde maramdi mahaksu masa matantana paisa matau karma tangani aduga masa matantana lambi asi matau karma chatkani haibadu tamba pambagidamakta asumna mahak masa matanta thololiba asisu mahakki mabok chen adunasu yaduna thadorlibani atum oinamak chen hariba Liu gi mabo asina masunupa Liu na chatkiba asiga matungda inaduna laklibani ngahak inaraba matungda mahaksu masunupa asi lamna yengduna lerami matam asida cafe gi owner aduna Liu gi resume adu yengami mahakki resume adu uraba matungda cafe owner adunadi mahakpu pamami matam asida cafe owner aduna Liu da asumna hairami karigumba nahakna thabak asibu tawba pamlabadi nahakna karigumba ma tawba ngame haibadudi aingonda proof oina utpatai asumna cafe owner sina hairakpa wa asi taba matamda Liu hariba nupa asigi makokta karigumba ma laami maram asidagi makhui cafe gi menu asi mahakna cafe asigi manungda yamna kanna hauna lautuna para ami asumna Liu na tawriba mawong mataw asi cafe asigi manungda posa duna leiriba mi mayam asinasu ingak-ngaktuna loini yengduna leinarami Liu gi asigumba mawong mataw asi uba matamda cafe owner duna mangonda thabak asi piba ngamaro haiduna hairaami aduga cafe owner duna asumna so hairaami hauchik nahakki thabak loire nak chakro aikhoi nakhoi miyoida thabak piba pamde normal oiba miyoida thabak piba pami asumna cafe owners na hairpa wahai sing asi Liu gi mobo adusu laptakna loina tarami masi taba matamda mahakti wakhan yamna nungairamde masigi matungda Liu hariba nupa asi mahakki mabokki manakta chakhirami aduga Liu na mahakki mabo asida mahak karigumba khara chapa pami haiduna hairami maram asdagi chen amadi Liu makoini mafam amada karigumba ama chaminaduna leirami matang asida chen na mahakki masunpa Liu asida asumna hangami nahakti matau karamna aina nangi natungda inaduna lae haibasi khangiba matam asida Liu na mahakki mabo asida asumna hairami aina aikhoigi yumgi thonganadu hek kanthokhibaga ibongna aibu senaduna lakre haibasi aina khangi masigi matungda chenna harauna masunupa asida hangna cafe aduda chatluba adudi kamdaure haiduna hangami matam asida Liu na asumna hairami ahanbada aikhoigi cafe owner aduna aibu karisu reject tawbirakte mahakna phanayamna khalaba matungda aise thabak ama pirage haiduna hairai asumna hairaba matungda Liu du mahakki mamit asigi mapi tarami masuna tariba mamit ki mapi asi Liu gi mabo asi su khangami maram asina chensu thawai nungai tarjuna masunupa Liu asibu mafam asida konchanduna makoini kaminarami masigi matungda chen amadi Liu makoini drum thinba du practice tawtuna lerami matam asida chenna mafam asida yorpa matamdadi daw hariba nupa du mathwai nungai tana phamduna leramba du mahakna thengnarami mahakna karigidabak mathwai nungai tana phamduna leramlibno haibigi maramdi makhoigi musical concert asi tawdringai gi mamang daw hariba nupa adugi drum adu kaiduna lerambagidamaktani asengma makidi daw hariba nupa asigi drum asi thugariba asi atei kanamtana nate yaya hariba nupi asina thugaiba oirami maramdi mahakna so Liu hariba nupa asiga mahakka compete tawbadu pamdabagidamaktani masidusnatana karigumba mahakki drum asi kaiba tarabadi mahakna musical concert adugi drum adu thinba soidanamaki laoi haibasi khambagidamaktani asumna tawba tarabadi haujikti Liu natana makoigi drum asi thinbinaba kanamta leiroi haiba asi su mahakna khangami masigi matungda yaya amadi Liu makoini unaduna yamna harauna wari kaya ama sanarami matam asidagidi Liu hariba nupa asinasu mahakki wakhanda asumna khalami aisu aigi haujik leiriba phibam asi hongtoktaba yade maram asidagi Liu na mahak masa mathanta yamna kana honaduna phajana chatpa amadi posi phajana paiba ngamnabagidamaktha practice kaya ama tawjarami mahakna tawriba ase normal miyoiba amana tawriba asigumna tawbadu ngamaknabagidamaktani asumna Liu na mahakki exercise asi nungti numit khudigi matam chana tawjarami masigi matungda Liu na cafe amagi manungda thabak tawba adugumna mahaksu phajana tawba ngamnaba haiduna tamami mahak leirba matungda makhoigi yum asida makhoigi maboki mamanaba kaya ama party gidamakta laami matam asida mahakna nuksijaba yaya hariba nupi asisu yaurami asumna yayana makhoigi yum asida changpasi uba matamda Liu hariba nupa asidi yamna haraujarami matam asida daw hariba nupa adudi Liu hariba nupa asiga leiminaba matamda mahak yamna boring surami maram asidagi makhoina phagi tawsinaduna Liu hariba nupa asibu bedroom gi jaga aduda pusanduna sangankirami matam asida Liu gi manakta yaya hariba nupi asisu laklibani maram asina Liu na yayada mahakki nuksibadu phongthokpagi chance adudi phangami matam asida yayana rek asida diary ama leibadu mahakna urami maudigi yayana diary adu lakhatuna yenguba matamdadi mahak yamna ngami maramdi diary asi manungda phajarba saireng kyama iduna yauraga leirami masida yayana yamna ngakna Liu da asumna haira ami nahak asing mamaki saireng yamna iba hai matang asida Liu na diary asi phaktoga yayada mahakki damakta ikhiba saireng adu ulami
ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯗꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯒ ꯂꯤꯌꯨꯅ ꯌꯥꯌꯥꯗ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯌꯥꯅꯁꯨ ꯂꯤꯌꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯅ ꯃꯍꯥꯛꯄꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯌꯥꯅ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯂꯨ ꯑꯁꯤꯅ ꯁꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯀꯟꯁꯔꯠ ꯑꯗꯨꯒꯤ ꯃꯔꯝ ꯐꯥꯎꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯃꯁꯤꯗ ꯆꯦꯟꯅ ꯂꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯂꯤꯌꯨꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯍꯥꯏꯔꯤꯕ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯁꯤꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯕꯨ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯃꯕꯣꯛ ꯑꯁꯤꯗ ꯉꯥꯡꯉꯛꯄ ꯑꯁꯤ ꯇꯥꯕ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯄ ꯑꯗꯨ ꯑꯩ ꯆꯠꯂꯛꯇꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯠꯈ꯭ꯔꯤ ꯀꯅꯥꯗ ꯅꯍꯥꯛ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ ꯃꯁꯤꯗ ꯂꯤꯌꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯀꯦꯐꯦ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤ ꯃꯁꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯔꯝꯃꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯕꯨꯕꯣꯛꯇ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯏꯕꯣꯛꯅ ꯇꯧꯍꯟꯕ ꯑꯝꯇ ꯅꯠꯇꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯦ ꯆꯥꯎꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯆꯤꯟ ꯐꯥꯎꯕ ꯈꯨꯝꯃꯦꯅꯦ ꯃꯁꯤꯗꯩꯁꯤꯗ ꯂꯤꯌꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯁꯨ ꯋꯥꯈꯜ ꯈꯜꯂꯨ ꯑꯩꯕꯨ ꯄꯣꯛꯈꯤꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕ ꯑꯁꯤꯁꯨ ꯀꯅꯥꯒꯤ ꯃꯔꯥꯅꯣ ꯍꯥꯏꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯔꯥꯟꯅꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯕꯣꯕꯣꯛ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯒꯅꯤ ꯃꯁꯨꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯈꯨꯠꯄꯥꯡꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯃꯗꯤ ꯂꯤꯌꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯝꯕꯤ ꯑꯃꯗ ꯊꯣꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯀꯥꯔ ꯊꯧꯕ ꯇꯝꯕ ꯑꯗꯨ ꯄꯥꯝꯃꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅꯁꯨ ꯃꯁꯨꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅ ꯀꯥꯔ ꯀꯝꯄꯅꯤ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯀꯥꯔ ꯑꯃ ꯋꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯁꯤꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒꯤ ꯃꯕꯣꯛꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯂꯤꯌꯨꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯠ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯂꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯗꯁꯨ ꯃꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯦꯟ ꯑꯃꯗꯤ ꯂꯤꯌꯨ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯃꯧꯗꯒꯤ ꯂꯤꯌꯨꯅ ꯈꯪꯉꯝꯃꯤ ꯍꯧꯖꯤꯛ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅꯁꯨ ꯃꯍꯥꯛ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ
ꯊꯦꯡꯅꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ ꯑꯅꯥꯕ ꯑꯃꯗꯤ ꯁꯣꯏꯅꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯍꯦꯟꯅ ꯁꯤꯡꯊꯥꯅꯕꯤꯗꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯕꯣꯕꯣꯛ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯇꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯉꯣꯟꯗꯗꯤ ꯅꯍꯥꯛꯅ ꯍꯥꯏꯗ꯭ꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪꯒꯤ ꯃꯃꯥ ꯂꯨ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃꯈꯛ ꯂꯩ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯂꯥꯏꯅꯥ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤ ꯐꯥꯎꯕ ꯄꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯔꯤꯛꯁ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯄꯣꯛꯇꯨꯅ ꯍꯤꯡꯍꯜꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯅꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯅꯤꯖꯔꯤꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕु ꯁꯥ ꯉꯥꯗ ꯇ꯭ꯔꯤꯠ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯖꯗꯨꯅ ꯐꯥꯖꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯣ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯥꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯔ ꯑꯃꯇ ꯂꯧꯕꯤꯗꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯑꯝꯗꯦ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨ ꯑꯃꯗꯤ ꯌꯥꯌꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯌꯥꯌꯥꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯕ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯌꯥꯌꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯂꯤꯌꯨꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯥꯌꯥꯅ ꯂꯤꯌꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯤꯌꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯌꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯏꯈꯤꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯑꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯦꯐꯦ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯦꯐꯦ ꯑꯃꯗ ꯊꯕꯛ ꯇꯧꯔꯕꯅꯤ ꯂꯤꯌꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯦꯐꯦ ꯑꯁꯤꯗ ꯁꯥꯖꯕ ꯀꯦꯟꯗꯤꯁ ꯀꯌꯥ ꯑꯃ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅ ꯃꯁꯨꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯀꯦꯟꯗꯤꯁ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯤꯌꯨꯁꯨ ꯃꯍꯥꯛꯅ ꯁꯥꯖꯕ ꯀꯦꯟꯗꯤꯁ ꯑꯁꯤ ꯃꯕꯣꯛꯅ ꯍꯥꯎꯏ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯍꯧꯖꯤꯛ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨ ꯑꯗꯨ ꯃꯃꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯦꯟꯗꯤ ꯀꯌꯥ ꯑꯃ ꯄꯨꯔꯛꯏꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯗꯨꯁꯨ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯏꯕ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯆꯥꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯤꯌꯨꯅ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯤꯌꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯨꯅꯨꯄꯥꯅ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯆꯦꯟꯅ ꯃꯁꯨꯅꯨꯄꯥꯒꯤ ꯃꯌꯥ ꯑꯁꯤꯗ ꯎꯝꯖꯤꯜꯂꯤꯕ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯗꯨ ꯀꯣꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥꯅꯨꯄꯥ ꯂꯤꯌꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯤꯌꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯗꯣꯛꯇꯔꯁꯤꯡꯅ ꯅꯍꯥꯛꯀꯤ ꯋꯤꯟ ꯄꯥꯏꯞ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯅꯍꯥꯛꯀꯤ ꯋꯤꯟ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯃꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔꯁꯨ ꯆꯪꯒꯅꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯃꯇꯝꯗ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯊꯣꯛꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯐꯖꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯛꯅꯕ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯁꯥꯗꯨ ꯌꯥꯝꯅ ꯀꯤꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯐꯖꯅ ꯂꯧꯊꯣꯛꯄ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯉꯝꯖꯈꯤꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯃꯥ ꯂꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯊꯥꯡꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯁꯥꯏꯠꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯎꯠꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯐꯖꯅ ꯐꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯇꯨꯝꯃꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ
ꯆꯦꯟꯒꯤ ꯃꯉꯛ ꯁꯝꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯕꯣꯕꯣꯛ, ꯅꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯍꯥꯛꯀꯤ ꯉꯉꯛ ꯁꯝꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯤ꯫ ꯃꯁꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯟꯅ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯇꯤꯕꯦꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ, ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯤꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯂꯨ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯅꯝꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯉꯛꯁꯝ ꯑꯗꯨꯗꯒꯤ ꯏ ꯇꯥꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯂꯤꯌꯨꯅ ꯑꯃꯨꯛ ꯃꯕꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯕꯣꯕꯣꯛ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯃꯥ ꯂꯨꯁꯨ ꯈꯪꯕ꯭ꯔꯥ? ꯃꯁꯤꯗ ꯆꯦꯟꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯈꯪꯗꯦ, ꯑꯩꯅ ꯃꯁꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯏꯁꯨꯅꯨꯄꯥ ꯂꯤꯌꯨ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯃꯥꯗ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯅꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯕ, ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯤꯕꯦꯠꯇ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯩꯅ ꯇꯤꯕꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 15 ꯐꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗ꯭ꯔꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯁꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯌꯨ ꯑꯃꯗꯤ ꯆꯦꯟ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦꯟꯅ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤꯗꯃꯛꯇ ꯄꯥꯔꯁꯦꯟ ꯑꯃ ꯂꯥꯛꯈꯤꯕꯅꯤ, ꯃꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧ꯫ ꯂꯤꯌꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯄꯥꯔꯁꯦꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯊꯕꯛꯀꯤꯗꯃꯛ ꯊꯥꯈꯤꯕ ꯂꯦꯇꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯑꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯇꯔ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨ ꯑꯃꯗꯤ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯆꯦꯟꯅꯁꯨ ꯃꯁꯨꯅꯨꯄꯥ ꯂꯤꯌꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕ, ꯑꯗꯨꯒ ꯂꯤꯌꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯌꯥꯟꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯟꯁꯔꯠꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯥꯞꯄꯗ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯂꯤꯌꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯄꯨ ꯎꯅꯔꯝꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯟ ꯍꯥꯏꯔꯤꯕ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯈꯣꯏꯒꯤ ꯀꯟꯁꯔꯠ ꯑꯗꯨ ꯍꯧꯖꯤꯛ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ, ꯃꯔꯝꯗꯤ ꯀꯟꯁꯔꯠ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯗꯨ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯟꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ, ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯒ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯂꯤꯌꯨꯅ ꯄꯨꯂꯤꯁꯇ ꯐꯥꯏꯜ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯀꯣꯜ ꯇꯧꯔꯛꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯆꯧꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯂꯤꯌꯨ ꯑꯁꯤꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯗ꯭ꯔꯥꯏꯚꯔ ꯀꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯀꯌా ꯑꯃꯁꯨ ꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯁꯤꯅ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯒꯤꯐꯠ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯋꯥ ꯈꯔ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯖ ꯃꯊꯛ ꯑꯁꯤꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯈꯣꯏ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯝꯃꯤ, ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯒꯤꯐꯠ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯈꯛ ꯊꯥꯡꯒꯠꯂꯨꯕꯒꯤꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯠꯇꯕ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃꯅ ꯅꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯇ꯭ꯔꯤꯠ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯅ ꯇꯧꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯦ, ꯏꯕꯣꯛꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯦ, ꯗꯣꯛꯇꯔꯁꯤꯡꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯅꯦꯆꯔꯅꯤ, ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯒꯤꯁꯨ ꯊꯋꯥꯏ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯦ ꯃꯄꯨꯡ ꯃꯔꯤ ꯐꯥꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯕꯣꯕꯣꯛꯅ ꯑꯩꯕꯨ ꯐꯅꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯕꯤꯔꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯕꯣꯕꯣꯛ ꯑꯁꯤ ꯂꯩꯈꯤꯗꯕꯁꯨ ꯌꯥꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯁꯦꯟꯅꯕꯤꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯂꯤꯌꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯤꯔꯛꯏꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯆꯥꯎꯔꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯁꯤꯅ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯑꯝꯃꯤ ꯃꯧꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯑꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯍꯤꯡꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯇꯦꯡ ꯄꯥꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯣꯏꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯟꯊꯅ ꯌꯦꯡꯕ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯅ ꯃꯈꯣꯏ ꯂꯣꯏꯅ ꯈꯜꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯌꯨꯗꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯂꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯣꯕꯣꯛ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯊꯕꯛ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯍꯟꯕ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯅꯤꯡꯉꯤ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯑꯗꯨ ꯀꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯆꯠꯄ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯄ ꯄꯥꯝꯂꯦ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯤꯌꯨꯅ ꯍꯟꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯒꯣꯜ ꯑꯗꯨ ꯐꯪꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯨꯒꯤ ꯃꯕꯣꯛ ꯆꯦꯟ ꯑꯁꯤꯁꯨ ꯃꯁꯨ ꯅꯨꯄꯥꯅ ꯑꯁꯤꯒꯨꯝꯅ ꯆꯥꯎꯔꯕ ꯊꯕꯛ ꯑꯃ ꯐꯪꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯅꯤꯡꯂꯤ ꯃꯗꯨꯗꯤ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ